ꯑꯩꯈꯣꯏ ꯍꯧꯅꯕ ꯇꯧꯔꯁꯤ ꯆꯪꯒꯗꯕꯁꯤꯡ ꯑꯗꯨꯝ ꯆꯪꯉꯛꯄ ꯑꯣꯏꯁꯅꯨ ꯏꯁꯣꯔꯗ ꯆꯪꯖꯁꯤꯀꯣ ꯍꯦ ꯏꯁꯣꯔ ꯉꯁꯥꯏ ꯑꯩꯈꯣꯏ ꯅꯪꯒꯤ ꯅꯐꯝꯗ ꯂꯥꯛꯆꯔꯤ ꯃꯍꯥꯛꯀꯤ ꯄꯥꯡꯒꯜ ꯅꯤꯖꯕꯅꯤ ꯅꯍꯥꯛꯀꯤ ꯊꯋꯥꯏꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯊꯕꯛ ꯇꯧꯕꯤꯗꯨꯅ ꯅꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯚꯥꯞ ꯇꯥꯖꯕ ꯉꯝꯅꯕ ꯉꯁꯥꯏ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯕꯣꯔ ꯄꯤꯕꯤꯌꯨ ꯉꯁꯤ ꯒꯂꯥꯇꯤꯌꯥ ꯉꯥꯏꯍꯥꯛ ꯅꯩꯅꯖꯒꯗꯕꯁꯤꯗ ꯅꯍꯥꯛꯀꯤ ꯊꯋꯥꯏꯅ ꯑꯩꯈꯣꯏꯕꯨ ꯂꯣꯏꯅꯕꯤꯌꯨ ꯕꯣꯔ ꯄꯤꯕꯤꯌꯨ ꯄ꯭ꯔꯚꯨ ꯅꯍꯥꯛꯀꯤ ꯑꯣꯏ ꯚꯥꯞ ꯇꯥꯕ ꯉꯝꯍꯟꯕꯤꯌꯨ ꯍꯔꯥꯎꯍꯟꯕꯤꯌꯨ ꯅꯨꯡꯉꯥꯏꯍꯟꯕꯤꯌꯨ ꯍꯥꯏꯅ ꯏꯕꯨꯡ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯍꯥꯏꯖꯕꯅꯤ ꯑꯥꯃꯦꯟ ꯉꯁꯤꯗꯤ ꯄꯥꯋꯔ ꯄꯣꯏꯟ ꯇꯧꯔꯔꯣꯏꯁꯤ ꯑꯩꯒꯤ ꯅꯣꯠꯇ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯁꯦꯌꯔ ꯇꯧꯔꯛꯑꯒꯦ ꯃꯅꯤꯄꯨꯔꯤꯗ ꯏꯕꯅꯦ ꯑꯗꯨꯅ ꯂꯥꯏ ꯂꯩꯐꯝ ꯊꯣꯛꯑꯦ ꯒꯂꯥꯇꯤꯌꯥ ꯍꯥꯏꯕ ꯂꯥꯏꯔꯤꯛꯁꯤ ꯄꯗ ꯃꯉꯥ ꯄꯟꯗꯨꯞ ꯑꯃꯒꯤ ꯄꯗ ꯑꯃꯗꯒꯤꯅ ꯃꯉꯥ ꯐꯥꯎ ꯑꯩꯈꯣই ꯌꯦꯡꯃꯤꯟꯅꯁꯤ ꯃꯁꯤꯒꯤ ꯁꯔꯨꯛꯁꯤꯗ ꯄꯣꯜꯅ ꯇꯥꯡꯅꯕ ꯍꯣꯠꯅꯔꯤꯁꯤ ꯄꯈꯣꯟꯆꯠꯄ amasung Aphaba Wapao haibasine Pakhonchatpa Aphaba Wapao Pakhonchatpa kanano Aphaba Wapao karino haise mana wahodok tangnaba hotnai aduna masigi lairek si bahap tanaba hotnaba sida maru oiba wafam haina aina haijaraise sida maru oiba wafam haise amagi tarazineba aduna amagi tarasi ai pazarake maru oiba wafam se Galatiya se bahap tage hai taragadi pada tarazi yam maru oi ai parake maramdi mina yanaba aina hojik hotnaribra natraga ishorna yanaba hotnaribra natraga aina mi pelhannaba angam tanaribra mi pelhanba asi aigi pandam oiram labadi ai Kristagi binai oiram loidabani haina hai karigino masigi wazi polna puthora ise haibada Jihudi amana Gentile marakta lairakpasida moi haise kanagumba mi amana akhoi ge pot ahumdo ningsingi bra mayam unkakpa sabat ngakpa Jihudi gi chinja asi ahum se ngaktragadi Jihudi asi nahak oidre ingrazi da hairaga traitor oire mi yeknabagi mi changchangma mi oikre lai murti latpo oire haina Jihudi singsina laweb aduna prabhu gi matam da koi ningsinggadabadi farisi singna tambibase Jihudi tabangda leba Jihudi khudingmangna nomakhak asi ahum se nga agadi pulap ngakminnaragadi masiha lakani hain moin thajayeb aduna ahum se amaroina moina lawe aduna lai murti latlaga chaning thangning ba charaga laining mamong da leibasibu kai kauge moina mi pelhanba kangu haina hayab mi pelhanba kangu aduna Polzi hauzi Gentile marakta ishorgi thabak tawrabanina ma hairse unkak trasu yai sabat ngak trasu yai Yahudi ki chinjak chadrasu yai hairabanina masigi oza singsina hairisi Galatiya da laiba oza singsina hairse Poldi mi pelhannaba hotnaba mine shine masi chumthoknaba hotnaraga chithisi irakkadorineba Number 1. Number 2. Jihudi ga Jihudi na tabasing se pun mai hai khoi. Samin thangmin na gadam na khoi pun gadam na ishor gi imung amma oi gadab ni sinima haina hona duise. Un ka aga khoi amma oi han banate thawai seng ma phangaga temple ole di ishor leibi yare Gentile oi gara Jihudi oi gara madugi hakchang adu ishor gi temple ole aduna un ka tarsu yare anoba boundary ne ba ngamkhai ne mana puthorong na hona rise. Aduna engo sigi pada sengo aina muhallise mi yanaba aina hojik honaribra natraga ishor yanaba honaribra natraga mi pelhannaba haibasi muhallake mi pelhannaba aina Greek tasida hapa ek yam waro no Greek ki wahegi damak mi pelhannaba angam tanaribra mi pelhanba asi aigi pandam oiram labadi ai Kristagi minai oiram loidabane minai masana masabu minai haina haijaye karigi si haire ibnu haibada masigi background je khoina khangnaba hona taido masigi background je kadai dagi lakpano haitaragadi
sigi le seng Bible ne haina khoi thajade masigi se pseudepigrapha kawi Psalms of Solomon hai intertestamental period matamda Jehudi singna iba lerek ni mi khram ni se shoi wahi nen thaje adubu masigi background si khangnaba masigi Psalms darkar oi si Psalms of Solomon number 4 ni Solomon ne irambadi natte adubu maming je Psalms of Solomon hain thole asigi number 4 sida paraga di haise kari ginang asida phammi bano ko sida harise wahang hangai se nang ईश्वर की तिन्नबा धर्म चेनबा मयाम की मरक्ता फमदना लेरे ओजा सादना लेरे नंगना अदुबु नंगी थमोइदि इबुंगोदगी याम लापना ले हायना हायरे नंगी थमोइदि इबुंगोदगी याम लापना ले सिसि अयिबसिना कनानोम चाइनबो होनरिनिको इंगो ओजानी मासे मसिगी नुपासे ओजानी अयिबसिना चाइनबो होनरिसे धर्मगी ओजानेब वा ngangbadi haire sine haise Wangang ba haire extravagant oire aduga appearance tasu mingon dagi hele haidi mong mato phizet chakcha mingon da show to bu da su mingon dagi hele adagi nang si thona lai bu da su loire nang se adubu kadawe nupi singdana nang na mi yeng tayo na chindu na ko mangon na wangang matamda fattaba wa ngange nupi se man tumin ningi cinema haise adagi mayum pan ba nupi singa suni mayum pandri ba nupi singa suni mana taurise migi mayum sida ne maze changi karibta mara leijadaba soijadaba lanjadaba malaga dharmagi ozani mi miyum sida changi adumai thamoi de kedawe lingi thamoi chele mase masi mise Asi sibu kay kauge habada pada nipan da reise man pleaser kawe bhakta bi ko sisa man pleaser harise asi sibu anthropos haise anthropology ga haise mi de gila ene sida aina hyphen ama thamak break ama thamaga yenge sida noi bhapt hena tabang ambe arescos hai ko haidi mi pelhan ba mi mi pelhan ba mi asa chumhan biroi hairi asida aduna jihudi singi lerek laishu tambada de farisi singa takpi tambi da moini am toina sizin ba wahisi mi pelhan ba men pleaser haise am toin sizin nayo masiki wahi greek ki wahi sa greek singa sizin na de latin da sizin na de jihudi singi akoi bida leiba mi singa sizin na ba wahi na te masigi wahi si jihudi singna semjaba wahi male Greek londa sentence matek si jati amatna season ade jihudi singi literature si khakta da phanghe masigi sam si da phanghe shoi wahi na te ko si se khodi shoi wahi na te hana thajai si se mikram thajaram doni catholic singum naga Solomon gi Psalm number 4 se adu masidi khoina phangma ngamba si Jesu Christ gi matamda sigi literature si pungsai sairaga leibani masigi wahi wata mi pelhan ba haiba wahi wata se masigi Psalm sidagi lakpa male mayam yai ko si phau si bhaptai ko aduna makhoi si kana no makhoi si compromise to ba kangu ni English ki wahi ai season re sida compromise to ba kangu ni haidi yata yana chatpa kero le kai sing dum yana ba chatpa kangu ni dagi aphasasin na ba mi sing ni prabhu na su yam tin chara kani si se laitin khurum ba mi sing pelhan na ba ishor ya thang hikto e moi se mayam na yana ba dum khra tawra loir haina laitin khurum ba mi sing je pelhan na ba ishor ya thang si hiktok pa prabhu na dui matang na su haira kani ko na ko aranba oza singna masi pol na tawre haibane pol yadre unkak trasu ya haire mana sabat ngak trasu ya haire dagi jihudi gi chinjak cha trasu ya haire sine karigino pol na masi ahum se ya haibagine unkak pa sabat jihudi gi chinjak se
aduna ihan hamada koina khangadabase masigi pada asini mi yanaba aina chalibra mi pelhannaba aina hingibra sengwasida aina sida Greek thamai se ngasai rest cause do sisiga yamanabani sisiga anthropos rest cause hai sisida adugini aina sida Greek thamai se aduna Paul na hai se aidi Solomon gi Psalm number 4 da piba mido adugumba natte noi mayam na mi chaibda sijinnaba mi pelhan mi do ai natte sinima haina Paul na haina honrese aduna ma hajik haurakadore padan number P1 haise padan number 1 hairina aina miyoibana pham hapa nataba hai hek haurakpada miyoibana pham hapa nataba kanagumba mina thabasu nataba hai adu mate am khaktang yengese hana aduna miyoiba harise plural da lei ko Greek ta sise plural da thame aduna Greek ta plural haise miyoiba haibadi party man haigada mali adagi pham hapa haibadi aduna takpadi party man pham hapa na ti aise haibadi yam makada haininga kadorisi Jerusalem gi team haibadi Peter hoi team na pham hapa na ti sinima hainingise ai Jerusalem gi team duna Prabhugi Pakhonchatpa ohenbasu natti kanagumba mina hai asida ko asida kanagumba mina hai sina masisina muk singular ni Greek singular hai di amakhak ne aduna kanagumba maming chatpa amana natraga Peter gumba Barnabas gumba na aise pham happasu natte sinima hai se aduga moina thabasu natte thaba kanamta na aibu thaba natte sini aya mamatamda Paul na ishurgi aningbagi matung inna Pakhonchatpa oiba Paul haina isam samna hayaba kunamoina Romeo gi wanda yengo hanba Corinthia gi wanda yengo adagi second Corinthian wanda yengo Ephesia gi wan Colossia gi second Timothy gi wanda yengo matamda Paul na kari haige bu ishurgi aningbagi matung inna Pakhonchatpa oiba Paul aina haine mana Galatiya da mana masi taude Shorgi aningbagi matung inna ka hain taude karigino masidagi koina ubadi Paul gi hak laite haina irang tokhanba party na haiba male irang tokhanba party haina aina haire si karigino haibada sidu yengo irang tokhanba mahak amabu oigira wayengi matamda mahakna chairak phangani pada taramathoi de su haire madu oirabadi cross ki matangda khudi thiba adu leitre nakhoigi narakta irang thokhanba misingna haire Galatiya gi churches da irang thokhanba kangu ma leire kanano irang thokpa kangu haire se haragadi unka kadabani sabat nga kadabani jihudi singi chinjak chagadabani haiba kangu sine irang thokhanba kangu haire se aduna sida Paul na irang thokhanba kangu hairisi karigi hairibano haibadane moi party sina church mayam se thugaire adana Paul na masi aidi mi mayam na thaba sunate mi ma khaktana thaba sunate haina hora ise karigino yengse Paul di ibungo gi matung in basibok tarani thoigi marakta su yaukhide Jerusalem gi church na su thaba natte isam sam na hairabadi Paul gi mawa lawde haibane moi haise Paul bu karino magi Aphaba Wapao si second hand ni sini tisugi wa su tahobu natte made akodi chahi ahum mai matung in nei mai wa tahoe made du su tahode usu una hode adugi su mathakta Jerusalem da leiba church Peter na luchingi base sigi group ta su yawu natte sibok tarani thogi group ta su yawu natte karai ri phangino mabo lambi da kananom thengne ye aduga ma hekta preaching taw yabra ma gi Aphaba Wapao di second hand ni cinema haina honrse masigi matang da Paul na haigdamne Paul na sugai na haira e Paul na sugai na haira kadori mana ko taratarukta amagi taratarukta yengsi Galatiya amagi taratarukta hairi kari haina yengsi machanupabu aingonda phongdokpiba asi matang chari haina mahakna khanba matam aduda I tong panba kana amataga khudakta ai wa tanakhide aigi gospel se ishorna ingonda phongdokpada matang chari haibu matamda
tong pan ba habdi miyoi ba kanama tak ay wata na kide masigi gospel se ay na ishor dagi phangmani sini ma haina honorish yengsi haire miyoi ba kanana phamhapa natte kanago mami na su thaba su natte adubu hana haisida ko man adubu asi adubu akan ba onna taina bani tang na ba honorish nattaba adubu ubra kanago miyoi ba na thaba nattaba kanagumba mi na thaba su nattaba adubu ibungobu asibising maraktagi hingat hanbiba ipa ishor amasung Jishu Kristo na thaba Pakhonchatpa Paul hai aina angang basi Bible gi text oibagi nganghan bani khangnaba haina yengwa nungaina ban asibising maraktagi hingat hanbiba haise haurake asida khaktani Pakhonchatpa gi pham hapaga asibadagi ibungobu hingat hanbaga mari leinariba haibadi pham happy basi ishona ni khakta haide asiba bu hingat han ba haibadi anga pathabak to bangamba ishor ni sinema hairis aibu pham happy basa asiba bu hingat han bangamba asida khakta ni asiba dagi hingat han bi ishor mi bu hingat han bangamba ishor ga pham hapaga mari leinarise ipa ishor amasung Jesu Krista hare karigino mana ipa ishor harise makhoi ani asina Paul bu pham happy bane ko Pakhonchatpa su pa bi ai ishor bu ipa haina ko bu si aribo lep na yamna tang na thoe apham ani asida khoi ui atei di yam mayek sengdre Israel na ishor se ipa haina bo ko bo ngamjade moide Yahweh haiba si phaw maming pan ngamjade aduna moine Yahweh se iraga su pa ba khudingi Lord Adonai haina pae moine adubu ibungo na ishor bu ipa haina kauraga ko ihana na yam mayek seng na ishor se pa haina kauba hoba se Prabhu Jishu Krista ni mayek seng na kauraga ai khoi na su kauna ba man tambi prathana tauna ba takpiu haibu matam da Prabhu na kari hai sumaina prathana taw sargada leba khoi gi ipa haina aduna ipa haina kauba thangai seng na mayek seng na ningtam na kauba hobase Prabhu ni aduga akhoi da su ipa haina kau hai adugi adun mana khoi ningsinggadabadi Galatiya gi chithi se Paul gi chithi han mani habse kauroi dabane New Testament gi lere pungnamak se lere kuntrek taret si idringai da sigi chithi se han han ibani Matthew dagi hali Mark Luke John dagi hali bani aduna ahan ba lairek ne ba khoi gi lere kuntret sigi manung aduna masigi lairega sida ira iba haira iba se yam athra leibu ngaktane ana ishor bu ipa haina kauba si hana han malerek sidagi tambi ba hore apon aduna kana buno ipa kauba yabase kana na no ipa kauba yabase mari gi taruk se dengo thawai phanglabadi ishor bu ipa kauba yare mari gi taruk to parake ko ai Galatiya mari gi taruk to yo aduga nakhoi mahaki macha sing oibagi maramna ishorna mahaki macha nupagi thawai ado aikhoi gi thamoi nungda thabirakle magi thawai do pibire thawai aduna aba ipa haina kauya aduna khoi si thawai aseng ba phangagadi ipa haina kauba yare unkak tarsu yare magi point se kauroi damni koi tilinau sing chatnabi ngak tarsu yare sini chatnabi mi pelhan na ba chatnabi ngak tarsu yare kauroi si pada pandum amagi pada tara mi pelhan ba se kauroi dabani mi pelhan na ba chatnabi ngak pane ba jihudi sing na tauna bo honorise mi pelhan na ba chatnabi ngak tarsu yare Galatiya da khakta ni ishor na Pakhonchatpa gi pham happy haiba ko asidagi henna wangba pham hapa ngamba kana amata leitre ishor na pham hapa banina adna aibu thaba hai thaba se kanana no haibado koi ishor ni haire Pakhonchatpa hai se kanano Pakhonchatpa hai se kanano haidi kanagomba tharaba nupa mani envoy hai ingraji da haira one who is sent kudamaina ibungo Jishu gi sebok singsi Pakhonchatpa ni hai Paul na sumahak Pakhonchatpa ni hai sida yam mayek seng na mana nai narakpa ni ko
ay ang taparake ahan ba Korinthiya gi mapan gi amadagi ay ining tamdabra ay Pakhonchatpa natabra ma haizari ay Pakhonchatpa natabra ay nay koy gi bungo Jesu Krista bu ukraba natabra nakoy di ay na ibungo da suzaba thabak ki mahi natabra mi atay na ay bu Pakhonchatpa oy na singthana drabasu Paul se adom mapunsi chupa se mawalaw de ma di second hand ni haibi baza ne mi atay na ise Pakhonchatpa ni haina singthana drabasu nakoy di ay taseng na mo Pakhonchatpa amani maram di ay na ibungo da Pakhonchatpa amagi saktak chedi nakoy ne mi di chithi puraga channa bazane ma di akhoi di church na yabiraba mi ni haina Paul na ai gi saktak chedi karino ai ngonda yenganu chithi darkar ta de noi do yengadabani noi gi punji je ubada oh mase ishor gi thawaina hongbiraba mi ni mase Paul gi thabak ki mahini adana ma se saktak chene sine ai gi maramda thiziliba makhoida ai gi pakhumdi masini akhoi su chaba thakpagi hak leiba natra atopa Pakhonchatpa sing ibungogi manaw sing amasung Kefas kumna thajabi nupi thibagi hak adu akhoi gi su leiba natra hingnaba thabak sugadaba asi Barnabas ka ai khaktara ai di su thide paisa su isana ta pothoaga Pakhonchatpa oisini mana haina honarise aduna Paul na masa Pakhonchatpa ni haje sigi mafam asida yam mayek sengna haibani ahanba Korinthiya gi mapan asa aya mamatamda ishor na kauba Pakhonchatpa haiyaba ko kalat Romeo da Paul na ishor na kauba Pakhonchatpa ahanba Korinthiya da ishor na kauba Pakhonchatpa hai adubu Galatiya da khakta ishor na kauba mi na kauba nataba hai man bhaptai ko mi na kauba nataba Aphaba taidadi hekta isona aibu kaubibani hairaga loire sidadi mina tauba natte mina kauba natte mina thaba natte hai aduga maming se mana Paul haina sijanai mai Hebrew maming di Shaul ni Pakhonchatpa 13 mapan da yawbani aduga Israel gi ahanba ningthau da Shaul ni dingsingo aduna Paul gi mama mapa si Israel gi dharma da lupchaba zati yamna ningjaba oibjane maram gi maming phawba Shaul ahanba ningthau gi maming ni thole se dharma chenba imung male napal ga su mari laina bazane sise Shaul haidi kari haine koi yamna pamjaba mina ahanba ningthau ni kaina ma se Benjamin gi salai moi gi salai gi ahanba ningthau maming dani man thole se aduga Paul na chithi iba matamda amuk ta ai Shaul ni haijade man adu muhutta Paul hain sisane Paul haije Latin gi wahide gi lakpani arthana apik pa haibani aduna ma se mi pik pazala kari no koi khangde aduga masi nulukpaga su mari lainai ko sigi wahise ade pikpa ade koi mete ronda su koi mete si yamna nukning bazati amane mi jing ngauraga na angauba mamai pa ga na mai pa ka de kharaga pi ga na pisak aduna Paul se pisak ko bune mai maming se pisak haina ko yabza ne koina Paul gi athre pisak ne Paul gi Aphaba Wapao asi mahakna mingondagi tamba natte masana semjaba su natte ishordagi ni habisi mana pada amada phongdokna ba honarise Patabi komya an angtaga page Galatiya gi amagi amado miyoibana pham happa nataba kanaguma mina thaba su nataba adubu ibungobu asibasingi maraktagi hinganhanbiba ipa ishor amasung Jesu Kristana thaba Pakhonchatpa Paul haire aduna ma number 1 mana hainaba honorisi aidi aigi gospel si mingondagi phangma natte siniman hairisi original si ishor dagini ay second hand apostle natte Pakhonchatpa natte wada ani da yengsi Paul amadi aiga loinariba ichin inaw pumnamakna Galatiya da laiba charsing da hai Paul amadi haina hawe aduna ihan hanbada aiga loinariba ichil inaw pumnamakna hai aduna ichil inaw aise yam phajaba wahai ni English ke Bible da brothers khakta hairaga to ekhoi gi yam sui ichil inaw di nupa nupi lo yaure adu masi nupa khakta natte chapchana kana kana no haibu khangde adubu chithi asigi pangal hapnaba panba male sida ningsinggadabadi ma Syria gi Antioch ta leirini Antioch ta leiba ichilinaw pumnamangna aina iba chithi se yai haibagi mawng ni ma hairise aduna Christian sing asi ichilinaw hainarame karigino haibada mase koi ani suba imung neba koigi
ꯑꯅꯤꯁꯨꯕ ꯏꯃꯨꯡꯅꯦ ꯑꯩꯈꯣꯏꯒꯤ ꯄꯣꯛꯐꯝ ꯑꯣꯏꯔꯤꯕ ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯏꯃꯥ ꯏꯄꯥ ꯏꯆꯤꯜ ꯏꯅꯥꯎ ꯍꯥꯏꯕ ꯑꯃ ꯂꯩ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯊꯥꯖꯕꯗ ꯅꯧꯅ ꯄꯣꯛꯂꯕ ꯑꯩꯈꯣꯏ ꯀꯥꯎꯔꯣꯏꯗꯕꯗꯤ ꯅꯧꯅ ꯄꯣꯛꯂꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯅꯧꯅ ꯄꯣꯛꯂꯕ ꯑꯅꯤꯅ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯏꯃꯨꯡ ꯑꯃꯁꯨ ꯂꯩꯌꯦꯕ ꯑꯅꯤꯁꯨꯕ ꯏꯃꯨꯡꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯏꯆꯤꯜ ꯏꯅꯥꯎ ꯍꯥꯏꯅ ꯍꯩꯅꯕ ꯌꯥꯏ ꯑꯅꯧꯕ ꯋꯥꯂꯦꯞꯅꯕꯗ ꯇꯣꯏꯅ ꯁꯤꯖꯤꯟꯅꯃꯟꯗꯅ ꯃꯁꯤꯒꯤ ꯑꯥꯔꯊ ꯏꯂꯩ ꯂꯩꯇꯦ ꯈꯟꯕ ꯌꯥꯏ ꯃꯤ ꯈꯔ ꯑꯃꯅ ꯏꯆꯤꯟ ꯏꯅꯥꯎ ꯍꯥꯏꯃꯟꯗꯅ ꯑꯗꯨꯕꯨ ꯒ꯭ꯔꯤꯛꯀꯤ ꯋꯥꯍꯩ ꯑꯗꯦꯜꯐꯣꯏ ꯍꯥꯏꯔꯤꯕꯁꯦ ꯔꯨꯠ ꯋꯥꯔꯗꯁꯦ ꯊꯤꯖꯤꯜꯂꯒꯗꯤꯅꯦ ꯒꯔꯕ ꯄꯨꯟꯕ ꯍꯥꯏꯕꯅꯤ ꯒꯔꯕ ꯏꯃꯥꯒꯤ ꯒꯔꯕ ꯄꯨꯟꯃꯤꯟꯅꯕ ꯑꯥꯔꯊ ꯌꯥꯝ ꯂꯩꯕꯅꯤ ꯁꯤꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤ ꯒꯔꯕ ꯄꯨꯟꯕꯒꯨꯝ ꯅꯨꯡꯁꯤꯅꯐꯝ ꯊꯣꯛꯄꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯋꯥꯕꯁꯤ ꯀꯩꯅꯣ ꯍꯥꯏꯗꯅꯦ ꯑꯩꯒ ꯆꯥꯎꯕꯒ ꯇꯣꯝꯕꯒ ꯇꯤꯟꯅꯔꯦ ꯆꯥꯎꯕ ꯂꯩꯇ꯭ꯔꯀꯥꯟꯗ ꯇꯣꯝꯕ ꯈꯣꯏꯅ ꯆꯥꯎꯕꯒꯤ ꯃꯋꯥ ꯉꯥꯡꯉꯦ ꯑꯗꯒꯤ ꯇꯣꯝꯕ ꯂꯩꯇ꯭ꯔꯒ ꯆꯥꯎꯕ ꯈꯨꯏꯅ ꯑꯃꯨꯛ ꯉꯥꯡꯉꯦ ꯆꯥꯎꯕ ꯂꯩꯇ꯭ꯔꯒ ꯇꯣꯝꯕ ꯈꯨꯏꯅ ꯑꯃꯨꯛ ꯉꯥꯡꯉꯦ ꯑꯩ ꯂꯩꯇ꯭ꯔꯒ ꯇꯣꯝꯕꯒ ꯆꯥꯎꯕꯅ ꯑꯃꯨꯛ ꯃꯤꯋꯥ ꯉꯥꯡꯉꯦ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯃꯇꯥꯡꯗꯅꯤꯀꯣ ꯑꯩꯈꯣꯏꯁꯦ ꯑꯉꯛꯄꯅꯤ ꯑꯩꯈꯣꯏ ꯃꯁꯦꯝꯁꯤ ꯇꯤꯟꯅꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯃꯒꯤ ꯃꯔꯝꯗ ꯑꯃꯗ ꯉꯥꯡꯉꯦꯕꯁꯦ ꯂꯣꯏ ꯈꯪꯅꯔꯤ ꯀꯅꯥꯝ ꯇꯤꯟꯅ ꯌꯥꯔꯣꯏ ꯑꯗꯨꯅ ꯌꯥꯝ ꯐꯠꯇꯕꯅꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯌꯥꯝ ꯁꯣꯜꯂꯤ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏ ꯑꯅꯤꯁꯨꯕ ꯏꯃꯨꯡꯅꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣই ꯀꯥꯎꯔꯣꯏꯁꯤ ꯑꯩꯈꯣꯏ ꯇꯁꯦꯡꯅꯃꯛ ꯏꯃꯨꯡ ꯑꯃꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯂꯧꯒꯗꯕꯅꯤꯀꯣ ꯒꯂꯇꯤꯌꯥꯗ ꯂꯩꯕ ꯆꯔꯆꯁꯤꯡꯗ ꯑꯩꯅ ꯆꯔꯆ ꯍꯥꯏꯅ ꯃꯁꯤꯒꯤ ꯋꯥꯍꯩꯁꯦ ꯁꯤꯖꯤꯟꯅꯩꯀꯣ ꯆꯔꯆ ꯍꯥꯏꯅ ꯀꯔꯤꯒꯤ ꯑꯩꯅ ꯆꯔꯆ ꯁꯤꯖꯤꯟꯅ ꯁꯤꯡꯂꯨꯞ ꯍꯥꯏꯗꯕꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩ ꯅꯣꯏ ꯄꯥꯝꯃꯒꯗꯤ ꯑꯩꯉꯣꯟꯗ ꯀꯣꯟꯅ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯂꯦꯇꯔꯁ ꯊꯥꯔꯛꯄ ꯌꯥꯏ ꯑꯩꯒꯤ ꯅꯣꯠꯁꯨ ꯂꯩ ꯈꯨꯗꯝ ꯑꯣꯏꯅ ꯏꯝꯐꯥꯜ ꯐ꯭ꯔꯤ ꯄ꯭ꯔꯦꯁꯇ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯏꯗꯤꯇꯣꯔꯤꯌꯦꯜꯗ ꯀꯥꯛꯁꯨ ꯏꯈꯤꯕꯅꯤ ꯁꯤꯡꯂꯨꯞꯀꯤ ꯑꯥꯔꯊꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤꯗ ꯕꯥꯏꯕꯜ ꯍꯟꯗꯣꯛꯑꯝꯕ ꯑꯍꯥꯟꯕ ꯑꯣꯖꯥꯁꯤꯡꯅ ꯒ꯭ꯔꯨꯞ ꯑꯃꯒꯤ ꯁꯛꯇꯝ ꯇꯥꯛꯄ ꯑꯣꯏꯅ ꯁꯤꯡꯂꯨꯞ ꯍꯥꯏꯕꯁꯤ ꯁꯤꯖꯤꯟꯅꯔꯝꯃꯦ ꯑꯁꯦꯡꯕꯩꯗꯤ ꯃꯤ ꯂꯩꯈꯤꯗ꯭ꯔꯒ ꯁꯤꯡ ꯈꯣꯝꯒꯠꯄ ꯁꯤꯡꯒꯤ ꯃꯔꯨꯞ ꯃꯩ ꯊꯥꯅꯕ ꯁꯤꯡꯒꯤ ꯃꯔꯨꯞ ꯇꯧꯕ ꯁꯤꯡꯂꯨꯞ ꯍꯥꯏꯕꯖꯥꯠꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯈ꯭ꯔꯤꯁꯇꯤꯌꯟꯅꯤ ꯃꯩ ꯊꯥꯗꯦ ꯑꯗꯨꯅ ꯁꯤꯡꯒꯤ ꯃꯔꯨꯞꯁꯨ ꯇꯧꯗꯦ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯋꯥꯍꯩꯁꯦ ꯃꯅꯤꯄꯨꯔꯤ ꯕꯥꯏꯕꯜꯗ ꯌꯥꯎꯔꯝꯃꯕꯅꯤꯅ ꯑꯩꯈꯣꯏꯁꯦ ꯂꯣꯏꯅ ꯁꯤꯡꯂꯨꯞ ꯍꯥꯏꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯃꯤ ꯈꯔ ꯑꯃꯒꯤꯗꯃꯛꯇꯗꯤ ꯃꯁꯤꯅ ꯑꯗꯨꯝ ꯐꯩ ꯀꯩꯁꯨ ꯀꯥꯏꯗ꯭ꯔꯦꯗ ꯍꯥꯏꯅꯁꯨ ꯈꯜꯂꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯗꯦ ꯑꯩꯅ ꯇ꯭ꯔꯥꯟꯁꯂꯦꯁꯟꯁꯦ ꯑꯩꯅ ꯇꯧꯖꯕꯁꯤꯗ ꯑꯩꯗꯤ ꯏꯪꯂꯤꯁꯀꯤ ꯋꯥꯍꯩꯁꯤꯅ ꯑꯗꯨꯝ ꯐꯔꯦꯗ ꯃꯅꯤꯄꯨꯔꯤꯗ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯩꯁꯦ ꯍꯥꯏꯐꯝ ꯈꯪꯗꯦ ꯃꯤ ꯃꯌꯥꯝꯗꯁꯨ ꯍꯪꯉꯦ ꯀꯔꯤ ꯍꯥꯏꯕ ꯌꯥꯏ ꯃꯁꯤꯒꯤꯁꯦ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯀꯔꯤꯒꯨꯝꯕ ꯁꯤꯡꯂꯨꯞꯁꯨ ꯅꯠꯇꯕ ꯆꯔꯆꯁꯨ ꯅꯠꯇꯕ ꯐꯖꯕ ꯋꯥꯍꯩꯒ ꯂꯩꯔꯒꯗꯤ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯕꯤꯌꯨ ꯄ꯭ꯂꯤꯖ ꯑꯗꯨꯅ ꯒꯂꯇꯤꯌꯥꯗ ꯂꯩꯕ ꯆꯔꯆꯁꯤꯡꯗ ꯍꯥꯏꯕꯅ ꯇꯥꯛꯄꯗꯤ ꯀꯩꯅꯣ ꯆꯤꯊꯤ ꯑꯁꯤ ꯆꯔꯆ ꯑꯃꯗ ꯊꯥꯕ ꯅꯠꯇꯦ ꯁꯥꯔꯀꯨꯂꯔ ꯆꯤꯊꯤꯅꯦꯕ ꯁꯤꯒꯤ ꯆꯤꯊꯤꯁꯦ ꯁꯥꯔꯀꯨꯂꯔꯅꯦ ꯆꯤꯊꯤ ꯑꯇꯩꯗꯅꯀꯣ ꯑꯁꯦꯡꯕꯒ ꯍꯥꯏꯅ ꯍꯧꯕꯅꯦ ꯑꯁꯦꯡꯕ ꯈꯨꯗꯝ ꯑꯣꯏꯅ ꯑꯩ ꯄꯥꯔꯛꯀꯦ ꯌꯦꯡꯉꯣ ꯔꯣꯃꯤꯌꯣꯒꯤꯁꯦ ꯏꯍꯦ ꯃꯅꯤꯄꯨꯔꯤꯗ ꯑꯩ ꯏꯍꯧꯗ꯭ꯔꯦ ꯏꯪꯂꯤꯁꯇ ꯏꯔꯒ ꯂꯩꯔꯦ ꯔꯣꯃꯤꯌꯣ ꯑꯃꯒꯤ 8ꯇ to all who are in Rome beloved by God and called to be saints ꯑꯁꯦꯡꯕ ꯃꯤꯁꯤꯡꯗ ꯍꯥꯏꯅ ꯔꯣꯃꯤꯌꯣꯗ ꯍꯥꯏꯌꯦꯕ ꯑꯍꯥꯟꯕ ꯀꯣꯔꯤꯟꯊꯤꯌꯥꯗꯁꯨꯅꯤ ꯁꯦꯡꯗꯣꯛꯂꯕ sanctified in Christ Jesus ꯍꯥꯏ ꯑꯅꯤꯁꯨꯕ ꯀꯣꯔꯤꯟꯊꯤꯌꯥꯗꯁꯨ saints ꯑꯁꯦꯡꯕ ꯃꯤꯁꯤꯡ ꯍꯥꯏ ꯑꯗꯨꯒ Ephesiaꯗꯁꯨ saints ꯍꯥꯏ Philippiaꯗꯁꯨ saints ꯍꯥꯏ Colossaeꯗꯁꯨ saints ꯃꯌꯥꯝ ꯑꯃ ꯁꯨꯃꯥꯏꯅ saints ꯅꯠꯇ꯭ꯔꯒ beloved ꯑꯗꯨ ꯑꯗꯥ ꯃꯌꯥꯝ ꯑꯃ true child ꯍꯥꯏꯌꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯃꯁꯤꯒꯤ ꯆꯤꯊꯤꯁꯤꯗꯗꯤ ꯑꯁꯦꯡꯕ ꯍꯥꯏꯕꯁꯦ ꯌꯥꯎꯗꯦꯕ ꯌꯦꯡꯉꯣ ꯁꯤꯗ ꯌꯦꯡꯉꯣ ꯑꯩꯒ ꯂꯣꯏꯅꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛꯅ ꯕꯔꯅꯕꯥꯁ ꯐꯥꯎ ꯄꯟꯗ꯭ꯔꯦ ꯃꯥꯅ ꯃꯔꯝꯗꯤ ꯃꯥ ꯕꯔꯅꯕꯥꯁꯀ ꯂꯩꯃꯤꯟꯅꯔꯤꯅꯦꯕ ꯃꯥꯒ ꯌꯥꯝ ꯅꯨꯡꯁꯤꯅꯔꯝꯕꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯍꯣꯔꯦꯟ ꯆꯦꯞꯇꯔ 2ꯗ ꯃꯌꯦꯛ ꯁꯦꯡꯉꯛꯀꯅꯤ ꯃꯥꯁꯦ ꯄꯤꯇꯔꯒꯤ ꯃꯤꯆꯪ ꯆꯪꯈ꯭ꯔꯦꯕ ꯎꯟ ꯀꯛꯀꯗꯕꯅꯤ ꯎꯟ ꯀꯛꯇꯕ ꯃꯤꯒ ꯆꯥꯃꯤꯟꯅꯕ ꯌꯥꯗꯦ ꯍꯥꯏꯁꯦ ꯍꯣꯔꯦꯟ ꯆꯦꯞꯇꯔ 2ꯗ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯅ ꯕꯔꯅꯕꯥꯁꯀꯤ ꯃꯃꯤꯡ ꯐꯥꯎꯕ ꯄꯟꯗ꯭ꯔꯦ ꯑꯩꯒ ꯂꯣꯏꯅꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯈꯛꯇ ꯍꯥꯏꯔꯦ ꯑꯗꯨꯒ ꯒꯂꯇꯤꯌꯥꯗ ꯂꯩꯕ ꯍꯥꯏꯗ꯭ꯔꯦ saintꯁꯨ ꯍꯥꯏꯗ꯭ꯔꯦ ꯑꯁꯦꯡꯕ ꯃꯤꯁꯤꯡ ꯍꯥꯏꯗ꯭ꯔꯦ ꯒꯂꯇꯤꯌꯥꯗ ꯂꯩꯕ ꯍꯥꯏꯔꯦ ꯆꯔꯆꯁꯤꯡꯗ ꯍꯥꯏꯕꯁꯤꯅ ꯇꯥꯛꯄꯗꯤ ꯆꯤꯊꯤ ꯑꯁꯤ ꯆꯔꯆ ꯑꯃꯗ ꯏꯕ ꯅꯠꯇꯦ ꯁꯥꯔꯀꯨꯂꯔ ꯂꯦꯇꯔꯅꯤ ꯁꯤꯅꯤ ꯍꯥꯏꯔꯤꯁꯦ
Kakumdasi pada ahung mari gis ay na yanshin raga handok pa ni maramdi yanshin raga di atra se Greek na haini wa hono se phung mayak seng mangamdre ay paage hauzik ki fattaba juk asidagi aikoi bu kanbina ba aikoi gi ipa ishorgi aningbagi matung inna masamak bu aikoi gi pap ki damak kathok piba aikoi gi bungo Jishu Kristaga ipa ishordagi thousand amasung ingthaba laishano haina hai hauzik ki haibisdai haurasika hauzik ki fattaba juk asidagi hai kari hairino se ishor yadaba ishorgi mayokta laiba system ne Jehudi singi theology da smaina hai hauzik ki juk asi phatte lakadaba juk asi phai haibasi moigi theology da yam mayek sengwa pot amani kudamoina Prabhu Jishu Krista na su takpi tambi bu matam da madu matam chupada haibani lakadaba juk haina masi Old Testament da amok tasu udaba wahi watani ko this age and the age to come haibase hauzik ki juk lakadaba juk haise intertestamental period ta tholakpani Jehudi singi theology dagi maramdi moise yeknaba singna ot naidana masage lebak ta minai oi halla thambasida moi khaurang bama lakadaba juk haiba ma lei hauzik juk se phatraga su lakadaba juk sidi phai haiba ma lei moida aduna moi theology dagi lakpani aduna madu sisinare asida ishor yaudaba ishorgi mayokta laiba juk system asibu fattaba juk haina kawe pada marigi juk asiga taruk ki tara marigi taibangpan asiga changdam no manabani marigi tara taruk sika ai parke ai khoi ki ibungo Jishu Krista gi cross ki maramda natana aina khak chauthoktabu oishino cross ki mapana taibang panna aingonda aduga aina taibang panna pang tingkhre hai haibadi karino cross ki mapana cross season aduna haibani taibang panna pang taibang pan je pang tingkhre aisu pang tingkhre haibadi kari harino masida haina bonari she haitar gadi pang ting ba hat khre haibani aduna masigi taibang pana se cross ta hat khre pangal Pudok pangam pham thoktre ai sisu cross the secret pangal pap ki pangal pudok pangam pham thoktre siniman haisi aduna masik kari gi phattabano masigi tebang panji masigi juk asi kari phattabano masi saitan na pali haire masigi padasin asi masigi tebang pan masi juk ase masigi phattaba juk asi saitan na sasan toba mapham ni haina hairi aikoina asigi mafam sing da su khoi yam mayek seng na ubani masigi phattaba juk asida lakadaba juk asina lakshille masi khatang munna ta ji ko chilina se phattaba juk haiba ma lei adubo phattaba juk asida lakadaba juk ase yoshille asine ai mayam se paroi ge se amakak page ahan ma Korinthia 10 gi 13 si page ko ahanba Korinthia 10 gi 13 si page kari haibna yangse thaudoksing asi haibadi aribo lepnaba thokiba thaudoksing ni thaudoksing asi aikoi gi damakta khudang chamdang oinaba makhoida thokibani aduga aroiba juk yaurakhraba aikhoida haireba aroiba juk yaurakhraba aikhoida para oinaba masi irambani aroiba juk yaurakhre haje polna hanjin da haibani adugo aikhoina ne aikhoigi theology sida bahap taba ngamdaba ama leireu aikoi theology da koina khalise shirakan da koi shor manak chatloni hai chummi shiraga koi shor manak ta leironi maming sarga hai gera mikramna sarga hai shiraga koi shor manak chatloni hai bundi yare yahallasi adubu theology se mapung phadre karigino ishoi wa haina tangna bo honari se shirakan da mai manak yobuna tana adugi lakadaba jukto yaurakre haibane aroiba yuk yaurakhraba hairese adugi jukto yaurakhrabnina madugi juk adude khoisi yaurabanina madugi juk adugi lamchat chatkadabne haibadi anouba mawongda mi oigadabne khoise a new way to be a human being haibase polna tambina bo honari khoida adugo khoise hekta kauthoe sargada
ꯏꯁꯣꯔ ꯃꯅꯥꯛꯇ ꯑꯩꯈꯣꯏ ꯙꯔꯃ ꯆꯦꯜꯂꯣꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯁꯤꯗ ꯍꯧꯖꯤꯛꯇꯤ ꯌꯥꯏ ꯍꯨꯔꯥꯜꯂꯁꯨ ꯌꯥꯏ ꯆꯤꯟꯊꯤꯔꯁꯨ ꯌꯥꯏ ꯍꯥꯏꯅ ꯈꯜꯂꯒ ꯂꯩ ꯑꯩꯈꯣꯏꯁꯦ ꯀꯣ ꯑꯗꯨꯅ ꯀꯩꯗꯧꯔꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯁꯦ ꯁꯤꯗ ꯌꯦꯡꯁꯤ ꯍꯧꯖꯤꯛꯀꯤ ꯐꯠꯇꯕ ꯖꯨꯛ ꯑꯁꯤꯗꯒꯤ ꯀꯩꯗꯧꯕ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯅꯕ ꯍꯥꯏ ꯏꯁꯣꯔꯒꯤ ꯄꯥꯟꯗꯝꯗꯤ ꯀꯔꯤꯅꯣ ꯀꯟꯕꯤꯅꯕꯅꯤꯀꯣ ꯁꯤꯒꯤ ꯄꯥꯟꯗꯝꯁꯦ ꯀꯟꯕꯤꯕꯁꯦ NRSVꯗ ꯐ꯭ꯔꯤ ꯇꯧꯅꯕ ꯍꯥꯏꯌꯦ ꯁꯦꯠ ꯑꯁ ꯐ꯭ꯔꯤ ꯍꯥꯏ ꯑꯥꯏꯗꯤꯌꯥꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯤꯅꯥꯏ ꯑꯣꯏꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯦ ꯀꯥꯎꯔꯣꯏꯗꯕꯗꯤꯀꯣ ꯏꯖꯤꯞꯇꯒꯤ ꯏꯖꯔꯦꯜ ꯃꯆꯥꯁꯤꯡꯕꯨ ꯄꯨꯊꯣꯔꯛꯇꯨꯅ ꯑꯅꯧꯕ ꯏꯃꯨꯡ ꯑꯃ ꯍꯧꯕꯒꯨꯝ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯄꯨꯊꯣꯔꯛꯄꯅꯦ ꯏꯖꯤꯞꯇꯒꯤ ꯄꯨꯊꯣꯔꯛꯄꯒꯨꯝ ꯏꯖꯔꯦꯜ ꯃꯆꯥꯁꯤꯡꯒꯤ ꯃꯤꯅꯥꯏ ꯑꯣꯏꯔꯝꯕꯗꯒꯤ ꯄꯨꯊꯣꯔꯛꯄꯅꯤꯀꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯏꯖꯤꯞꯇꯒꯤ ꯄꯨꯊꯣꯔꯛꯄ ꯅꯠꯇꯦ ꯐꯠꯇꯕ ꯖꯨꯛ ꯑꯁꯤꯗꯒꯤ ꯄꯨꯊꯣꯔꯛꯄꯅꯦ ꯑꯩꯈꯣꯏꯗꯤ ꯐꯥꯔꯣꯒꯤ ꯃꯈꯨꯠꯇꯒꯤ ꯄꯨꯊꯣꯔꯛꯄ ꯅꯠꯇꯦ ꯁꯩꯇꯥꯟꯒꯤ ꯃꯈꯨꯠꯇꯒꯤ ꯄꯨꯊꯣꯔꯛꯄꯅꯦ ꯑꯩꯈꯣꯏꯗꯤ ꯀꯅꯥꯟ ꯂꯩꯕꯥꯛꯇ ꯆꯠꯄ ꯅꯠꯇꯦ ꯑꯅꯧꯕ ꯇꯥꯏꯕꯪꯄꯥꯟꯗ ꯆꯠꯄꯅꯦ ꯑꯗꯨꯅ ꯃꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯟꯒꯤ ꯖꯔꯅꯤ ꯑꯁꯦ ꯑꯩꯈꯣꯏ ꯂꯪꯐꯩꯅꯦꯕ ꯏꯖꯔꯦꯜ ꯃꯆꯥꯁꯤꯡꯅ ꯃꯥꯔꯨꯚꯨꯃꯤꯗ ꯂꯪꯐꯩꯗ ꯂꯩꯕꯒꯨꯝ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯉꯥꯛꯑꯒ ꯇꯥꯏꯕꯪꯄꯥꯟꯒꯤ ꯃꯥꯔꯨꯚꯨꯃꯤ ꯑꯁꯤꯗ ꯑꯅꯧꯕ ꯖꯦꯔꯨꯁꯂꯝ ꯇꯝꯅ ꯆꯠꯀꯗꯕ ꯀꯥꯡꯕꯨꯅꯦꯕ ꯑꯩꯈꯣꯏꯁꯦ ꯑꯗꯨꯅ ꯁꯤꯗ ꯄ꯭ꯔꯃꯥꯟ ꯑꯣꯏꯅ ꯀꯔꯤ ꯁꯤꯖꯤꯟꯅꯔꯛꯏ ꯐꯠꯇꯕ ꯖꯨꯛ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯅꯕ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯦ ꯀꯟꯕꯤꯅꯕ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯦ ꯌꯥꯝꯅ ꯑꯥꯊꯔ ꯂꯩꯕꯅꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯀꯔꯤꯒꯤꯅꯣ ꯁꯤꯗ ꯀꯟꯕꯤꯅꯕ ꯁꯨꯃꯥꯏꯅ ꯍꯥꯏꯔꯤꯁꯦ ꯌꯦꯡꯉꯣ ꯑꯩ ꯑꯁꯤꯗ ꯆꯠꯀꯦꯀꯣ Galatiya amagi set us free hairise uba ngambra no aigi kainose screen se uiko masigi si yango masigi si set us free haibase aina aigi mouse se thamma matamda makhagi oiro makhado si aigi mouse si hoji kemta leite ko si se ngorong ngona leitra aigi lengi ba mouse se kemta leite sida kari irakpano yengoko ai mathakta mouse thamge sida kari irakpano yengoko set us free natraga rescue haibase het thamakpa matamna makhada kari ibano ngo exire o hairido masigi wahaise sigi wahaise aigi mouse thamibase masigi wahai asimak Israel bu Egypt tagi puthorokpada ishorna seasonal Septuagint ibada Septuagint handokpa mi singna Septuagint haibadi Old Testament Hebrew da irambasi Greek ta handorakpani handorakpa matamda masigi Greek wahai simak seasonal maduna madugi wahai ase sizinaraga Galatiya da aikhoibu kanbinaba aikhoibu rescue taunaba aikhoibu handoknaba hairakpa matamda chithi asi pare mi singna khangadabasi kari lamgani moi makokta kari lamgane Israel masa sing Egypt tagi tholokpagi wakal aha masidi anobo khongsan banina batabra aikhoigisu khongsan ma hori hairine ariba walebnabadadi hameng natraga yaw halaga khongsan bani masidadi kana jishu mathawai tharaga khongsan bani Egypt tagi natte phattaba juk tagi Pharaoh gi khut tagi natte shaitan gi khut tagi kanan lebak ta chat natte anoba taibang panda chatnaba aikhoi gi khongsan ba haire aduna yengo ningsinggadabadi Prabhu Jishu Christaga Mausiga Elijahga chingthakta nongma wari sanadra sanaba matamda lukta ibani kari haina igebu mahaki Exodus ki matangda wari sanai haina Greek tadi Exodus hai English translation kya da his death haibani Exodus ki matangda aduna ibunguna taunaba honarise karino ishona taunaba honarise kaino phattapa juk asidagi aikhoigisu Exodus aikhoigisu khongsanba aduna bogol na haina honarise kaino chilinau sing aiwa ma haige un kakpa adu ada do tokro khoina taunaba honariba sidi anoba khongsanba anoba community Israel macha sing Egypt gi puthoraga anoba lamchat maya mama marubumi de tambi bagumna aikhoigisu ishona anoba lamchat maya mama tambi dawrisine mana haina honarise okay Christ gi cross ta yare enough hai ko konare
Kristagi cross na konare mahak na anoba kutsem haure ma anoba kutsem haure yengo Galatiya gi taruk ki tara manga da hairakani man Galatiya da dum laisi yari makai taruk ki tara manga da kari hairakpuna ngo maramdi kakpagi kanaba natraga kaktabagi kanaba laite adubu maru oribadi anoba kuchemne anoba kuchemne anoba mioibane new creation ne asigi anoba kuchem asidadine Jew Gentile laitre kaktaba laitre nupa nupi haiba laitre koi chap manai anoba kuchemne si mana hainaba hotnara iyo aduna makha chathasi aduna ꯑꯩꯈꯣꯏꯁꯤ ꯑꯦꯛꯁꯣꯗꯥꯁꯅꯤ ꯈꯣꯡꯁꯥꯟꯕꯒꯤ ꯑꯥꯔꯊꯅꯤ ꯇꯩꯕꯪꯄꯥꯟꯗꯒꯤ ꯂꯧꯊꯣꯛꯄ ꯅꯠꯇꯦꯕ ꯇꯩꯕꯪꯄꯥꯟ ꯉꯝꯅꯕ ꯄꯥꯡꯒꯜ ꯄꯤꯕꯤꯕꯅꯦ ꯑꯩꯈꯣꯏꯗ ꯇꯩꯕꯪꯄꯥꯟ ꯉꯝꯅꯕ ꯌꯦꯡꯉꯣ ꯏꯪꯂꯤꯁꯀꯤ ꯋꯥꯍꯩꯗꯣ ꯂꯩꯔꯝꯃꯤꯁꯤꯗ ꯑꯗꯨꯅ sida I am not that you are taken out of the world but that you keep them from the evil one hai prabhugi prathana ni ko sise everyone born of God overcomes the world haide ꯏꯁꯣꯔꯗꯒꯤ ꯅꯧꯅꯕ ꯄꯣꯛꯂꯕ ꯃꯤ ꯑꯗꯨꯅ ꯇꯥꯏꯕꯪꯄꯥꯟꯕꯨ ꯉꯝꯃꯦ ꯍꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤ ꯇꯥꯏꯕꯪꯄꯥꯟꯗ ꯖꯨꯛ ꯑꯁꯤꯗꯒꯤ ꯂꯧꯊꯣꯛꯑ ꯀꯗꯥꯏꯗꯅꯣ ꯄꯨꯕ ꯅꯠꯇꯦ ꯑꯩꯈꯣꯏꯗ ꯄꯥꯡꯒꯜ ꯄꯤꯕꯤꯕꯒꯤ ꯋꯥꯅꯤꯀꯣ ꯁꯤꯗ ꯍꯥꯏꯔꯤꯁꯦ ꯑꯣꯀꯦ ꯃꯈꯥ ꯆꯠꯊꯁꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯁꯤꯒꯤꯁꯤ ꯌꯦꯡꯉꯣ ꯑꯩꯅ ꯁꯤꯗ ꯕꯤ ꯑꯥꯏ ꯍꯥꯏꯅ ꯊꯝꯃꯤꯁꯤ ꯎꯕ꯭ꯔꯥ ꯄꯗꯝ ꯃꯔꯤꯗꯨ ꯌꯦꯡꯉꯣꯕ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯑꯃꯁꯨꯡ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯕꯨ ꯍꯧꯖꯤꯛꯀꯤ ꯐꯠꯇꯕ ꯖꯨꯛ ꯑꯁꯤꯗꯒꯤ ꯀꯟꯕꯤꯅꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯁꯥꯃꯛꯄꯨ ꯑꯩꯈꯣꯏꯒꯤ ꯄꯥꯞꯀꯤꯗꯃꯛꯇ ꯀꯠꯊꯣꯛꯄꯤꯔꯦ ꯍꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯅꯕ ꯍꯥꯏꯕ ꯃꯥꯜꯂꯦꯕ ꯑꯩ ꯂꯣꯏ ꯃꯨꯍꯜꯂꯛꯏꯁꯦ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕꯁꯤꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯦ ꯍꯥꯏꯕꯗ ꯍꯧꯖꯤꯛꯀꯤ ꯕꯤ ꯑꯥꯏ ꯕꯥꯏꯕꯜꯁꯤꯗ ꯍꯥꯏꯕꯗꯤ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯟꯕꯤꯅꯕ ꯍꯥꯏꯕ ꯃꯥꯜꯂꯦ ꯑꯗꯨ ꯅꯠꯇꯦ ꯁꯤꯗ ꯒ꯭ꯔꯤꯛꯇ ꯍꯥꯏꯅꯕ ꯍꯣꯠꯅꯔꯤꯁꯤꯗꯤ ꯁꯤꯁꯤ ꯌꯦꯡꯉꯨ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯁꯥꯃꯛꯄꯨ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯄ ꯑꯁꯤꯅꯦꯕ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕ ꯅꯠꯇꯦ ꯃꯇꯨꯡ ꯏꯟꯅ ꯃꯁꯥꯃꯛꯄꯨ ꯑꯩꯈꯣꯏꯒꯤ ꯄꯥꯞꯀꯤꯗꯃꯛꯇ ꯀꯠꯊꯣꯛꯄꯤꯔꯦ ꯁꯤ ꯑꯅꯤꯁꯤ ꯆꯠꯃꯤꯟꯅꯒꯗꯕꯅꯤ ꯑꯁꯤꯒꯤ ꯈꯦꯠꯅꯕꯁꯤ ꯎꯕ ꯉꯝꯕ꯭ꯔꯥ ꯑꯣꯖꯥꯁꯤꯡ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕ ꯍꯥꯏꯕ ꯅꯠꯇꯕ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕꯁꯤ ꯀꯔꯤꯒ ꯆꯠꯃꯤꯟꯅꯒꯗꯒꯦ ꯍꯥꯏꯕꯗ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕꯁꯤ ꯁꯤꯒ ꯆꯠꯃꯤꯟꯅꯒꯗꯕꯅꯤ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯁꯥꯃꯛꯄꯨ ꯑꯩꯈꯣꯏꯒꯤ ꯄꯥꯞꯀꯤꯗꯃꯛꯇ ꯀꯠꯊꯣꯛꯄꯤꯔꯦ ꯍꯥꯏꯒꯗꯕꯅꯤ ꯑꯁꯤ ꯑꯅꯤꯁꯦ ꯑꯃꯨꯕ ꯑꯅꯤꯁꯦ ꯁꯝꯅꯒꯗꯕꯅꯤ ꯍꯦꯟꯅ ꯃꯨꯁꯤꯟꯕ ꯑꯅꯤꯁꯦ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯁꯥꯃꯛꯄꯨ ꯀꯠꯊꯣꯛꯄ ꯍꯥꯏꯕꯁꯦ ꯊꯥꯏꯅꯗꯒꯤ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕꯅꯦꯕꯁꯦ ꯈꯨꯗꯝ ꯑꯣꯏꯅ ꯖꯤꯁꯥꯌꯥ 58 ꯃꯌꯥ ꯀꯠꯊꯣꯛꯇꯦ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯍꯥꯠꯀꯗꯕ ꯌꯥꯎ ꯑꯃꯒꯨꯝ ꯆꯠꯂꯦ ꯕꯥꯂꯤꯒꯤ ꯁꯥ ꯑꯣꯏꯅ ꯆꯠꯂꯤ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕꯁꯤ ꯀꯔꯤꯅꯣ ꯃꯁꯥ ꯀꯠꯊꯣꯛꯄ ꯖꯤꯁꯨꯅ ꯃꯁꯥ ꯀꯠꯊꯣꯛꯄꯁꯦ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕꯅꯤ ꯁꯤꯅꯤ ꯃꯥꯅ ꯍꯥꯏꯅꯕ ꯍꯣꯠꯅꯔꯤꯁꯦ ꯃꯁꯥꯃꯛꯄꯨ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯄ ꯍꯥꯏꯁꯦ ꯀꯩꯅꯣ ꯁꯤꯗ ꯑꯩꯅ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯍꯟꯅꯕ ꯍꯣꯠꯅꯖꯕꯅꯤ ꯃꯁꯥꯃꯛꯄꯨꯀꯣ ꯑꯩꯈꯣꯏꯒꯤ ꯄꯥꯞꯀꯤꯗꯃꯛ ꯀꯠꯊꯣꯛꯄ ꯍꯥꯏꯔꯤꯁꯦ ꯑꯁꯤꯅꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯣꯜ ꯇꯦꯁꯇꯥꯃꯦꯟꯒꯤ ꯌꯥꯎꯒꯤ ꯃꯇꯧ ꯂꯧꯔꯒ ꯏꯖꯤꯞꯀꯤ ꯁꯥꯒꯤ ꯃꯇꯧ ꯇꯝꯃꯒꯀꯣ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡꯉꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯏꯄꯥ ꯏꯁꯣꯔꯗꯒꯤ ꯊꯧꯖꯥꯟ ꯑꯃꯁꯨꯡ ꯏꯪꯊꯕ ꯂꯩꯁꯅꯨ ꯍꯥꯏ ꯑꯗꯨꯅ ꯁꯤꯗ ꯖꯤꯁꯨꯁꯤꯕꯨ ꯀꯩ ꯀꯧꯋꯦ ꯏꯕꯨꯡꯉꯣ ꯀꯧꯋꯦ ꯖꯤꯁꯨꯁꯤ ꯏꯕꯨꯡꯉꯣ ꯍꯥꯏꯕꯗꯤ ꯂꯣꯔꯗ ꯍꯥꯏꯕꯅꯤ ꯂꯣꯔꯗ ꯍꯥꯏꯁꯤ ꯀꯩꯅꯣ ꯁꯤꯗ ꯑꯩꯅ ꯁꯤꯗ ꯍꯥꯏꯖꯪꯉꯣ ꯄꯈꯣꯟꯆꯠꯄ 2ꯒꯤ 13ꯇ ꯍꯥꯏꯕꯅꯤ ꯂꯥꯟꯕ ꯃꯥꯜꯂꯦ 94 ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ 36 어디다 말려서 36다 36 tara okay mani chumme sida lere thank you maram aduna ai si ihorage ko maram aduna nakhoina pang tinghiba jisu adu ishorna ibungo hai asi ekoi londadi yam yek singde ibungo ga ja ngang da kobuni na ko hekta yambana ibungo amasung masiha oi hankre krista oi hankre hai je kai haino noina pang tinghiba do ishorna lord haibadi
king haibane Jehudi sing na yam mayek sing na bahap tai Rome gi mi sing na yam mayek sing na bahap tai maram di kaino Kaiser se Lord haibane moina aduna Christian sing na Jisu se Lord hairak pa matamda marom da hairab di Kaiser do Lord natre haibane Lord oidre haibane aduna sida haina bohon risi kaino ꯑꯩꯈꯣꯏꯒꯤ ꯏꯕꯨꯡꯉꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯣꯔꯗ ꯀꯥꯏꯁꯔ ꯅꯠꯇꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒ ꯏꯄꯥ ꯏꯁꯣꯔꯗꯒꯤ ꯊꯧꯖꯥꯟ ꯑꯃꯁꯨꯡ ꯏꯪꯊꯕ ꯂꯩꯁꯅꯨ ꯍꯥꯏ ꯀꯥꯏꯁꯔ ꯏꯕꯨꯡꯉꯣ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯕꯅꯤ ꯖꯤꯁꯨꯅ ꯃꯁꯤꯍꯥ ꯑꯣꯏꯔꯦ ꯍꯥꯏꯕꯅꯤ ꯖꯤꯁꯨꯅ ꯃꯁꯤꯍꯥ ꯑꯣꯏꯔꯦ ꯍꯥꯏꯔꯒꯗꯤ ꯀꯔꯤꯅꯣ ꯖꯤꯁꯨꯅ ꯃꯁꯤꯍꯥ ꯑꯣꯏꯔꯒꯗꯤ ꯏꯁꯣꯔꯅ ꯑꯅꯧꯕ ꯈꯨꯠꯁꯦꯝ ꯍꯧꯔꯦ ꯍꯥꯏꯕꯅꯤ ꯁꯤꯗ ꯍꯥꯏꯕꯅꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯈ꯭ꯔꯤꯁꯇꯗ ꯂꯩꯔꯕꯗꯤ ꯑꯅꯧꯕ ꯈꯨꯠꯁꯦꯝ ꯑꯣꯏꯔꯦ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯑꯅꯧꯕ ꯈꯨꯠꯁꯦꯝ ꯍꯧꯔꯒꯗꯤ ꯀꯩꯗꯧꯕ ꯑꯅꯧꯕ ꯃꯑꯣꯡꯗ ꯍꯤꯡꯒꯗꯕꯅꯤ ꯑꯩꯈꯣꯏ ꯁꯔꯒꯗ ꯍꯤꯡꯉꯨꯒꯗꯕꯗꯣ ꯍꯧꯖꯤꯛ ꯍꯤꯡꯒꯗꯕꯅꯤ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤꯗꯒꯤ ꯀꯩ ꯂꯩꯁꯅꯨ ꯍꯥꯏꯕ ꯊꯧꯖꯥꯟ ꯑꯃꯁꯨꯡ ꯏꯪꯊꯕ ꯂꯩꯁꯅꯨ ꯍꯥꯏ ꯀꯔꯤꯒꯤꯅꯣ ꯃꯁꯤ ꯗꯔꯀꯥꯔ ꯇꯥꯔꯤꯕꯁꯦ ꯃꯈꯣꯏ ꯈꯠꯅꯕꯅꯤꯅ ꯖꯨꯗꯤꯒ ꯖꯦꯟꯇꯥꯏꯜꯁꯤꯡꯒ ꯑꯗꯨꯝ ꯆꯔꯆ ꯈꯨꯗꯤꯡꯃꯛꯇ ꯈꯠꯅꯔꯒ ꯂꯩꯕꯅꯤꯅ ꯊꯧꯖꯥꯟ ꯑꯃꯁꯨꯡ ꯏꯪꯊꯕꯁꯦ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯃꯣꯏ ꯏꯁꯣꯔꯒꯤ ꯊꯧꯖꯥꯟꯗ ꯂꯥꯛꯑꯒꯗꯤ ꯀꯩꯗꯧꯔꯛꯀꯅꯤ ꯊꯧꯖꯥꯟꯅ ꯏꯪꯊꯕ ꯁꯦꯝꯃꯛꯀꯅꯦꯕ ꯊꯧꯖꯥꯟꯗꯒꯤꯅ ꯏꯪꯊꯕ ꯂꯥꯛꯏꯁꯦ ꯊꯧꯖꯥꯟ ꯚꯥꯞ ꯇꯥꯕꯁꯤꯡꯅ ꯏꯪꯊꯅ ꯍꯤꯡꯃꯤꯟꯅꯩꯕ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯊꯧꯖꯥꯟ ꯚꯥꯞ ꯇꯥꯗꯕ ꯃꯤꯗꯤ ꯃꯥ ꯐꯠꯇꯦ ꯑꯗꯨ ꯇꯧꯗꯦ ꯆꯔꯆꯇꯩ ꯇꯥꯟꯊꯣꯛꯀꯗꯕꯅꯤ ꯑꯗꯨ ꯊꯧꯖꯥꯟ ꯚꯥꯞ ꯇꯥꯗꯦ ꯆꯨꯝꯅꯕ ꯍꯣꯠꯅꯃꯟꯗꯅ ꯊꯧꯖꯥꯟ ꯌꯥꯎꯗ꯭ꯔꯦꯕ ꯑꯁꯤ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯔꯁꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯆꯔꯆ ꯑꯗꯨꯝ ꯃꯦꯝꯕꯔ ꯑꯣꯏꯁꯅꯨ ꯅꯨꯄꯥ ꯅꯨꯄꯤ ꯂꯥꯟꯅꯕꯁꯨ ꯍꯨꯔꯥꯟꯕꯁꯨ ꯆꯤꯟꯊꯤꯕꯁꯨ ꯍꯥꯏꯕꯗꯤ ꯅꯠꯆꯗꯦ ꯑꯩꯅ ꯍꯥꯏꯁꯦ ꯆꯨꯝꯊꯣꯛꯅꯕꯁꯨ ꯍꯣꯠꯅꯒꯗꯕꯅꯤ ꯍꯣꯠꯅꯒꯗꯕꯒꯤ ꯃꯑꯣꯡꯗꯨꯗꯤ ꯃꯦꯊ꯭ꯌꯨꯗ ꯐꯖꯅ ꯄꯤꯔꯒ ꯃꯦꯊ꯭ꯌꯨ 19ꯗ ꯄꯤꯔꯒ ꯂꯩꯔꯦ ꯀꯔꯝ ꯍꯥꯏꯅ ꯆꯨꯝꯊꯣꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯣ ꯍꯥꯏꯕꯗ ꯑꯍꯥꯟꯕꯗ ꯅꯊꯟꯗ ꯆꯠꯂꯣ ꯃꯊꯪꯗ ꯃꯤ ꯑꯃꯃꯨꯛ ꯄꯨꯔꯣ ꯌꯥꯗ꯭ꯔꯒ ꯆꯔꯆꯇ ꯍꯥꯏꯌꯣ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯑꯗꯨꯒꯤ ꯃꯊꯪ ꯍꯥꯏꯕ ꯑꯃ ꯂꯩ ꯑꯗꯨꯅ ꯊꯧꯖꯥꯟ ꯚꯥꯞ ꯇꯥꯔꯒꯗꯤ ꯀꯩꯗꯧꯋꯦ ꯏꯪꯊꯕꯁꯤ ꯂꯥꯛꯑꯦ ꯊꯧꯖꯥꯟ ꯚꯥꯞ ꯇꯥꯔꯒꯗꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯄꯗ ꯃꯌꯥꯝꯁꯦ ꯑꯩꯅ ꯄꯤꯔꯛꯏꯕꯁꯤꯗ ꯑꯩꯈꯣꯏꯅ ꯄꯥꯔꯒꯗꯤ ꯃꯣꯏ ꯃꯌꯥꯝꯁꯦ ꯊꯪꯒꯩ ꯁꯦꯡꯅ ꯃꯔꯩ ꯌꯦꯠꯅꯔꯒ ꯈꯠꯅꯔꯒ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯉꯝꯃꯤ ꯃꯇꯝ ꯂꯩꯇ꯭ꯔꯦ ꯑꯩ ꯁꯝꯖꯤꯟꯒꯦ ꯏꯁꯣꯔꯒꯤ ꯊꯧꯖꯥꯟ ꯑꯁꯤ ꯏꯪꯊꯕꯗꯒꯤ ꯍꯧꯔꯛꯄꯅꯤ ꯊꯋꯥꯏꯒꯤ ꯃꯍꯩꯁꯨ ꯑꯣꯏꯀꯣ ꯊꯧꯖꯥꯟꯁꯦ ꯑꯗꯨꯒꯤ ꯃꯊꯪꯗ ꯀꯔꯤ ꯍꯥꯏ ꯄꯗ 5ꯗ ꯃꯇꯤꯛ ꯃꯉꯥꯜ ꯑꯁꯤ ꯖꯨꯛ ꯈꯨꯗꯤꯡꯃꯛꯇ ꯏꯁꯣꯔꯒꯤ ꯑꯣꯏꯁꯅꯨ ꯍꯥꯏ ꯃꯇꯤꯛ ꯃꯉꯥꯜ ꯑꯁꯤ ꯖꯨꯛ ꯈꯨꯗꯤꯡꯃꯛꯇ ꯏꯁꯣꯔꯒꯤ ꯑꯣꯏꯁꯅꯨ ꯄꯣꯜꯒꯤ ꯆꯤꯊꯤ ꯑꯌꯥꯝꯕꯗ ꯁꯔꯨꯛ 4 ꯌꯥꯎꯋꯦ ꯀꯔꯤ ꯌꯥꯎꯏ ꯆꯤꯊꯤ ꯊꯥꯕ ꯃꯤ ꯄꯣꯜ ꯑꯩꯅ ꯀꯅꯥꯗ ꯀꯣꯔꯤꯟꯊꯤꯌꯥꯗ ꯂꯩꯕꯗ ꯍꯥꯏꯗꯨ ꯕꯥꯕꯣꯛ ꯀꯧꯏ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯊꯧꯖꯥꯟ ꯑꯃꯁꯨꯡ ꯏꯪꯊꯕꯁꯤ ꯌꯥꯎꯏ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯊꯥꯒꯠꯄ ꯍꯥꯏꯕꯁꯤ ꯌꯥꯎꯋꯦꯕ ꯄꯥꯔꯠ 4 ꯌꯥꯎꯋꯦ ꯄꯣꯜꯒꯤ ꯆꯤꯊꯤ ꯑꯌꯥꯝꯕꯗ ꯈꯨꯗꯝ ꯑꯣꯏꯅ ꯁꯤꯗꯒ ꯍꯥꯏꯔꯤꯁꯦꯉꯣ ꯄꯣꯜ ꯁꯤꯜꯚꯥꯅꯥꯁ ꯑꯃꯁꯨꯡ ꯇꯤꯃꯣꯊꯤꯅ ꯀꯅꯥꯗ ꯊꯦꯁꯥꯂꯣꯅꯤꯀꯥꯒꯤ ꯆꯔꯆꯇ ꯊꯧꯖꯥꯟ ꯑꯃꯁꯨꯡ ꯏꯪꯊꯕ ꯁꯤꯒꯤ ꯑꯍꯨꯝ ꯁꯨꯕꯁꯦ ꯂꯩꯔꯦ ꯑꯗꯨꯒꯤ ꯃꯊꯪꯗ 4 ꯁꯨꯕꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯏꯁꯣꯔ ꯊꯥꯒꯠꯂꯤ ꯅꯣꯏꯒꯤꯗꯃꯛꯇ ꯏꯁꯣꯔ ꯊꯥꯒꯠꯂꯤ ꯍꯥꯏꯕꯁꯤ ꯌꯥꯎꯕꯅꯦꯕ ꯑꯗꯨ ꯃꯁꯤꯒꯤ ꯆꯤꯊꯤ ꯒꯂꯇꯤꯌꯥꯁꯤꯗꯗꯤ 4 ꯁꯨꯕꯁꯤ ꯌꯥꯎꯗ꯭ꯔꯦꯕ ꯏꯁꯣꯔ ꯊꯥꯒꯠꯄꯁꯤ ꯌꯥꯎꯗ꯭ꯔꯦ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯀꯔꯤ ꯌꯥꯎꯏ ꯗꯣꯛꯁꯣꯂꯣꯖꯤ ꯌꯥꯎꯋꯦꯕ ꯗꯣꯛꯁꯣꯂꯣꯖꯤ ꯍꯥꯏꯗꯤ ꯅꯣꯏꯒꯤ ꯃꯔꯝꯅ ꯑꯩꯅ ꯏꯁꯣꯔ ꯊꯥꯒꯠꯂꯤ ꯍꯥꯏꯕꯁꯤꯅ ꯄ꯭ꯔꯦꯁ ꯀꯧꯏ ꯑꯗꯨ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯕꯨ ꯏꯁꯣꯔ ꯑꯣꯏꯅ ꯊꯥꯒꯠꯂꯦꯕ ꯅꯣꯏꯒꯤꯗꯃꯛꯇ ꯅꯠꯇ꯭ꯔꯦꯀꯣ ꯌꯦꯡꯉꯣ ꯁꯤꯗ ꯊꯦꯁꯥꯂꯣꯅꯤꯀꯥꯁꯤꯗ ꯌꯦꯡꯉꯣ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕ ꯃꯇꯝꯗ ꯅꯈꯣꯏꯒꯤ ꯃꯤꯡ ꯄꯟꯗꯨꯅ ꯍꯥꯏꯌꯦꯕ ꯃꯣꯏꯕꯨ ꯊꯥꯒꯠꯄꯅꯦ ꯁꯦ ꯃꯣꯏꯕꯨ ꯃꯤꯁꯤꯡ ꯑꯗꯨ ꯚꯥꯕꯣꯛꯁꯤꯡꯗꯨ ꯊꯥꯒꯠꯄꯁꯦ ꯃꯁꯤꯒꯤ ꯆꯤꯊꯤꯁꯤꯗ ꯌꯥꯎꯗꯦ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯏꯁꯣꯔ ꯈꯛꯇ ꯑꯣꯏꯅ ꯊꯥꯒꯠꯂꯦꯕ ꯋꯥꯍꯧꯗꯣꯛꯇ ꯗꯣꯛꯁꯣꯂꯣꯖꯤ ꯍꯥꯏꯌꯦ ꯊꯥꯒꯠ ꯋꯥꯍꯩ ꯌꯥꯎꯕꯁꯤ ꯃꯁꯤꯗ ꯈꯛꯇꯅꯦꯕ ꯃꯐꯝ ꯑꯇꯩꯗ ꯌꯥꯎꯗꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯆꯤꯊꯤ ꯂꯣꯏꯔꯛꯄꯗ ꯗꯣꯛꯁꯣꯂꯣꯖꯤ ꯌꯥꯎꯏ ꯏꯁꯣꯔ ꯊꯥꯒꯠꯄ ꯌꯥꯎꯏ ꯁꯤꯒꯤ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯑꯩꯅ ꯂꯣꯏ ꯄꯤꯔꯦ ꯃꯔꯛꯇꯅ ꯃꯌꯥꯏꯗꯁꯨ ꯌꯥꯎꯋꯦꯕ ꯆꯤꯊꯤꯒꯤ ꯃꯌꯥꯏ ꯑꯁꯤꯗ ꯑꯁꯤꯒꯤ ꯂꯩꯔꯦꯛ ꯑꯁꯤꯗꯗꯤ ꯌꯥꯎꯗ꯭ꯔꯦ ꯃꯀꯣꯛꯇ ꯑꯣꯏꯅ ꯏꯁꯣꯔ ꯈꯛꯇ ꯊꯥꯒꯠꯂꯦ ꯃꯤꯁꯤꯡꯗꯣ ꯊꯥꯒꯠꯇ꯭ꯔꯦꯕ ꯃꯁꯤꯒꯤ ꯑꯥꯔꯊ ꯀꯔꯤꯒꯤꯅꯣ ꯗꯣꯛꯁꯣꯂꯣꯖꯤ ꯍꯥꯏꯁꯦ ꯀꯩꯅꯣ ꯗꯣꯛꯁꯥ ꯂꯣꯒꯣꯁ ꯍꯥꯏꯕꯗꯒꯤ ꯂꯥꯛꯄꯅꯤ ꯑꯥꯔꯊꯅ ꯃꯇꯤꯛ ꯃꯉꯥꯜ ꯅꯠꯇ꯭ꯔꯒ ꯊꯥꯒꯠꯄ ꯍꯥꯏꯕꯅꯤ ꯂꯣꯒꯣꯁ ꯍꯥꯏꯕꯁꯤꯅ ꯋꯥꯍꯩ ꯅꯠꯇ꯭ꯔꯒ ꯋꯥ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯑꯄꯨꯟꯕ ꯑꯥꯔꯊ ꯗꯣꯛꯁꯣꯂꯣꯖꯤ ꯍꯥꯏꯁꯤꯅ ꯀꯩꯅꯣ ꯊꯥꯒꯠ ꯋꯥ ꯍꯥꯏꯕꯅꯤ ꯇꯦꯟꯇꯛꯅ ꯏꯁꯣꯔ ꯊꯥꯒꯠꯄ ꯍꯥꯏꯕꯅꯤ ꯗꯣꯛꯁꯣꯂꯣꯖꯤ ꯍꯥꯏꯁꯦ ꯑꯗꯨꯅ ꯑꯩꯅ ꯃꯁꯤ ꯀꯔꯤꯒꯤ ꯍꯥꯏꯔꯛꯏꯅꯣ ꯃꯐꯝ ꯑꯁꯤꯗ ꯃꯁꯤ ꯀꯔꯤꯒꯤ ꯍꯥꯏꯔꯤꯅꯣ ꯍꯥꯏ ꯇꯥꯔꯒꯗꯤ ꯐꯠꯇꯕ ꯖꯨꯛ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯕꯨ ꯏꯁꯣꯔꯅ ꯀꯟꯕꯤꯔꯦ ꯐꯠꯇꯕ ꯖꯨꯛ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯅꯕ ꯈ꯭ꯔꯤꯁꯇꯅ ꯃꯁꯥ ꯊꯥꯗꯣꯛꯄꯤꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯁꯣꯔꯗ ꯍꯔꯥꯎꯁꯤ ꯁꯤꯅꯤ ꯃꯥꯅ ꯍꯥꯏꯅꯕ ꯍꯣꯠꯅꯔꯛꯏꯁꯦ ꯑꯩꯈꯣꯏ ꯏꯁꯣꯔꯗ ꯍꯔꯥꯎꯁꯤ
Kristna akhoi bu kanbirabanina ishor masigi plan semabanina akhoi ishorda harausi haina hairakpaneba adubu karigidamakta Galatiya gi church ki misingbu thagatrebno haitaragadi thagatningai leitaba maram mudi khatnaraga leire chithi ayambadadi noigi pau tabada aini yam harawi adu oda haibani asidadi amta haidre maram di moi khatnaraga leire innadre Judi Gentile khaidoknagadabani haina tawraga leire aduna tawribasi karino haida moi thagatpagi mahutta ishoro oina thagatlaga tokre mana chithi ataida amukta tawde doxology se ahanba kurumbada amukta hapte Galatiya da khakta ishor thagatpa doxology se yawe aduna masidagi khoina ubadi kaina da pol se pendre yam shaure hek hauba man chai hora ani horendine you fools budu hairakani pandup ahum yorokpada karigino asuk thuna namai laithokri se haina kitang makha chatharapada pandup amagi kitang makha chatharapada asuk thuna namai laitho aina piramba Aphaba Wapao de namai laithokri se karigino haina aduna masigi wafam se karino haitaragadi Jishuna akhoi gi damakta sibire haibasida gospel gospel asida kari hapnaba hotnabano chatnabi hapnaba hotnanarpane chatnabi asina maram oiraga tinnaraktab tinnaba yaraktab church kairakpa aduna aikoina tawribasi karino haida munna koi Christian singse Manipur sida su bahap taminnarakanda karino koina tawribase gospel se yamna maru oi gospel asida yumpham oigadabni Jishuna akhoi damakta sibibasina enough ni masida aikoina kari hapchinnaba hotnagadabana culture khudingmak Jishu gi ida lupkadabani culture khudingmak Jishu gi ina sengdokadabani akhoi gisu culture phajaba lei khudamoina ningon chakauba khupajamni taibangni mi ataina sizinaba culture ataida ude ningon chakauba yamna phajai ado adugi su limit lei hangadabani adu nataba atai kari se akoina dharma ataiga mananaba hotnahandorino Jishu plus culture gi pot kari happa yai haina khanba mi su leramba yai asi tawdaba yade asi tawdaba yade asi tawdaba asi tawgadabne aduna Paul na sida taknaba hotnarisidi Jishu enough ne mana cross ta akhoi damakta sibiki Egypt gi puthorakpa natte phattaba juktagi ne Pharaoh dagi natte Shaitan dagi ne Kanan lebakta puba natte anuba Jerusalem da anuba taibang panda puba ne aduna maduna akhoi damakta yare haibasi hainaba hotnabada mana kari harakeba ahanbada ai mi pelanaba hotnade ai ishorgi aningbagi matungina Jishu Kristana thabani ishorna thabani kanagumba party amna thabanate kanagumba mi amna thabanate aigi gospel se second hand nate ai Pakhonchatpa oiba se second hand nate ori ni cinema haina honari ai original ne aigi Aphaba Wapao se achumbani haina ba mana kanna hotnabane adana ichil now sing akhoi su munna wakhan khantasi padat pandup amagi padatara da hairiba mi pelhannaba ai hotnaribra haido ko mi pelhannaba ai hotnaribra haido koi munna khantasi akhoi di Pakhonchatpa sunate aduna akhoi da dai matang da marai yenadaba yai adubu maru oiribasi ai mi pelhannaba hotnaribra mi pelhanba haise kaino ngasai Psalm Solomon gi Psalm number 4 da haibagumna dharma chenbadi saba aduga mapan thongdana mi pelhannaba hotnaba manungdana phattaba karamba chumdaba nupi khudingmak mayum panba nupi oigra mayum pandrebi nupi oigra yengnaba hotnaba phattaba lamchat chatpa singa sibu Paul na kari kawe mi pelhannaba hotnai adugi idea dagi la kanda hojik man hairese ai un kakpa kuktrasu yare sabat ngaktrasu yare Judi gi chinjak chadrasu yare haibase ai mi pelhannaba hotnaba natte hai aduna masidagi khoina kari tamba ya haibo akhoi gi gospel gi ministry da mi pelhannaba hotnaribra mi pelhannaba record piba
report piba yam haiba mi su lei adagi mayam dana oza 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 hairaga mi ukandana oza 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 haiba aduga tunglom dana ko English ta haina bam leini mi si hak toraga kolaga matunglom dagi thangna thinba ko aduna koi si mi si yamna nungsiba sara oza oza ka hairaga sister sister brother brother hairaga tunglom dana thangna thinba kangura mi pelhanba kangura ba koi si Paul hai aidi adu taute aidi Jishu gi manai ni paide minai ni hai man ai Jishu gi minai ni adana ichilnaw sing ekoi su wakhan khan thasi chithi asida nainarakaduriba wase munna bahap taragadi ekoi gi Manipur gi church sing sida hena unity lakani amatta oiba punbagi wafam se lakani hain ai thajai maramdi ekoi su ekoi di Judi Gentile leite hain noin khalam bi ai ko adubu leirek kiyam hai mana kiyam hai aina kiyam wale mai lun na khara khoi aduga khoi gi na khara infal machani ai marang de aduna ekoi se ekoi gi manung asida manada ba tinno yada ba ko yengo phaminna ba phawda ugani noi church sango nupa khaina yetta phamni nupi khaina oida phamni karigino kanana tambibno se imung oina phaminna badi yadabra khut yetna chak chaba oisina amangwagi amangba singdokpanina khoise oise phattabagum lowe maramdi toilet ta sijinnabnina asigi wakhal laba khoine nupana yetta phamanga nupina oida phamise natraga nupa sina bazar chapminabada natra bazar de halakpada prap chakhare makhut hang na nupi sina electric post ani muki matungda angang ju poi phi pot chei jang na pi ma loi purai asibu nungsinabra amatta oiba se imung dei haudoini imung gi matungda church ta oirakkadoini church su phaminna ba yabra ko ekoi se adagi kana na mamang phamni yengo conference macha am tawda mamang da pareng am thani khoi line kari gi mamang da phamningino adagi mo ahan do oiramni chahi do khara ahan oiramni uirani mamang asida adagi mo phone amuk torani noi lambi khangdre adui leirak tu da chango amuk tawrani kari ge du tawdurino khoi kari gi mamang da phamning durino khoi engo Judi Gentile leite hai wani khoi se mamang da phamning ba kangu su mayam leiri mi marak ta su phamning ga dabani maning da su pham ga dabani kari kai rege dubo khoi ai khoi gi irak sida sune tinnaba yada ba mayam lei da ministry tawsi khosi conference am tawsi hai matam da akhoi gi oja sing ne yade moi gi supporter du ne yade hai rini ai se aduna chingmi ichilinaw si yamna nungsi adubu chingmi ichilinaw na sponsor toba kangu sing si su tinnaba yahande ba koise aina nahan mo haiba ga marble gumna pulap lei thengnai samnau yade ba koise thengnaba samnau yade amatta oibase koi yamna wai koi Manipur da apunba lup ka haina north lom ge lai adagi mo wangu rom da su lai mafam khra da dum apunba lup haina lai male asi phawba tinjin na mo honna ba yam ware bune koi loi na makka lak ba yam wa dori aduna actually now sing Galatiya se khoi gi damak da yam darkar oi haina ai khanjai Jew Gentile gi wanate ai khoi Manipuri ngangba ngaktani adubu nupa ga nupi ga se magi loina baga magi loina bi si phawba punma ngamdri khoise maru mapang sing laga yumda nganu thong ga chaba matamda nupa khaina hana chari arem apa mahi manai do nupi sing da room amada pi na ba hotnai table da nupa chari nupi sing phakta chahan na ba hotnari ba samas ni khoi Christian orga so chadri ngai ta khai na thopa kari kai nataga pulap chamin na ba kari kai nupa makhaina table chara nupi makhaina lebak ta chagadra asi summa se khalura ai thamo yam shoe khoi gi samaj se asuk ki matik chawkhatri ai khoi gi samaj se nupa na phau saba nupa na namphu sapu to ba samaj oiri mamangai da nupi se bot thada ba ya lamde hojik yare tam tam na adugi mong da church su oiri ba hojik aduna
Queen Victoria hoi matamda Europe tas maina haina ramme nupaga nupiga se amatane ama ado nupa ado ni haina haimun nupaga nupiga se amatane men and women are one but the one is the man haimun haibadi nupi se mawa lawde haibani madu makto Manipur da koi haji Christian sing marak su yam tawri sam samba pot masa masa da na in haizare se sak samin nei karigi ahawu makai koin chane karigi ariya pan nupi da pini karigi moy lebak ta chahan gani aikoi yamna nupi nungsiba watli icha sing nungsiba watli oneness unity as a church ta imung dei hogadabani adi mathang da church ta lao haminno kari kai mama duna ne chahi ahum suba amasu sen nei adagi ne angang amasu muk pammi adugi magi machi du su muk mapa aduna si bible lam pairaga church sida makhong se thak 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 tor makhong si torga wa ai so wahi ta lerini angang du lo phaminno noini phaminradi senminradi pharoidra ko gospel sida lo pina amma oire khoi se zat bizat haibu leitre ko madi chingmi ni ngo Manipuri da madi chingmi ni madi aduni madi pangan ni madi mayang ni miyui bese yam angat paneba izati bu yamna nungsiba mi atei sina yamna lu na khandaba ne Christian sing power da Paul na masi tugai na bohon na masi gi panji tugai na bohon na bane Jishu Christa sina enough ne sida yare sini hai na bohon se culture pushila kano mi khet na han gano yingo oza khoi mo he maning da ture nam chen bane Imphal turen hai adubo da senapati rom da kakhalaga ukhru lom da kakhala dugi turen do mai maming tongan tongan mayam am le adubu chentharaga sugunu yorakpadadi kai kawe Imphal turen kawe aduna sugunu yoraka na turen somgi ising sina adugi ising ne senapati ising ne somgi sina adu haitre turen masa masa mayam do maming do loi mangre Imphal turen haina to e ai khoidi Christian haiba in achouba Imphal turen Christian haiba si oigadabani Jishugi seboksin haiba si da yagadabani adubu ai khoidi turen sida phawba koi tongan maming thon na bahot na re pulla ba si phawba da achouba turen da oiraba si phawba da somna kan khaina somga ising ne somna kan khaina ising ne haina bahot na re aikoi gi boundary mayam se leingoi da chaitik na chingba gummani nonglai nongsit la aga nong khra chu da loi mang ki gadabani na aikoi Jishu gi sebok sing ni Christian haiba sida loi na amatta oire jati gi manung da phawba da lon tongan ba londa puda tongan ba wahi wata tongan ba ina kara khunbagi ma tongan ba loina koi kaw gadabani manghan gadabani Jishu Christana koi gidamakta di yare habise ai se hairaga matang asida ai losinjage yam thagachri mayam matam se khra extra lo khre ngasi se khra ta bagi takpi gane thank you mayam koi gi han Zakhimu nangtang prathana to biro losin biro phadra please. Member Sir Sangminasi. Agat cerita na hakinung sibuna bor pibiduna ngasige sugumba tongan wapamdagi nasasing na online da sumul Galatiya ge sugumba Bible study sida saru yawa pamina jaba hain ngalitran agat ceri pa na bor pibiduna nasana naising na sugumba angapa panglaw na haki wahi singa to pamayama mata pangjare Prabhu hojikti nasana naising na program se loisinna na sem sajare pathangi lakadoriba Saturday da amuhanna nasana naising anai yaudana maruwaina resource person obiriba nasani pa Suresh ki mathakta su ana yek yahun bidaduna na naising amana mathangi Saturday adu yaudri phau Prabhu na loina biu pungja adu da na naising amuhanna unachage hojikti na naising pothajare Prabhu na bor pibiyo amasung thaujan pibiyo Jishu Krista gi min thagatuna prarthana karchari amen Amen. Thank you ma'am. Bye bye. Thank you, Thank you. sir. Bye, Oza. Thank you. Good night. Thank you. Tagatsari.